ꯑꯃꯨꯛ ꯆꯥꯏ ꯑꯃꯨꯛ ꯆꯥꯗꯦ ꯇꯧꯅ ꯑꯗꯨꯝ ꯂꯩꯔꯦ ꯍꯧꯖꯤꯛ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯍꯪꯉꯦ ꯑꯗꯣ ꯃꯌꯥꯝ ꯃꯈꯣꯟꯁꯨ ꯀꯩꯅꯣꯝ ꯇꯧꯔꯦ ꯃꯤ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯈꯤꯇꯪ ꯆꯥꯍꯧꯈꯤ ꯃꯌꯥꯝ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯁꯤ ꯂꯥꯛꯑꯣ ꯉꯁꯥꯏ ꯃꯣꯔꯅꯤꯡꯗ ꯆꯥꯈ꯭ꯔꯦꯕꯀꯣ पीके टक्सन ब्लॉग्स गुड मॉर्निंग पीके गुड मॉर्निंग आपका ब्रेकफास्ट हो गया क्या पीके आपका ब्रेकफास्ट हो गया गिर गया
মা पूरा हैंडवर्क का काम है सर, पूरा हैंडवर्क का काम है ये। Good morning mẹ. Có mấy đồng thằng pin mà tô này. Cái nó mặc rồi không nên mày là cái. Good morning उत्तम दा. Good morning. आपका ब्रेकफास्ट हो गया क्या या ऑफिस में आ गई? उत्तम दा आइए तो एक लाइक कर देना. हौजिक तो नुंगाइरी मिर्चे. थैंक यू उत्तम दा लाइक करने के लिए. थैंक यू. हाँ ब्रेकफास्ट हो गया दादा. तो अभी भी थोड़ा किया. आज तो बहुत मॉर्निंग में ब्रेकफास्ट किया ना तो और भूख लग गया तो अभी भी थोड़ा किया ब्रेकफास्ट. 2 बार ब्रेकफास्ट किया आज. मेरा गला भी बैठ गया. कल कोल्ड ड्रिंक्स तो ये रखता है. दादा आपने सकाळे की खाया आइसो? आपने सकाळे की खाओ? भात या रोटी? রাইস হ্যাভ ওকে. সকালে ভাত খাওয়াটা ভালো না, তো আমরা তো ভাত খাওয়া যায় না, খালি রুটি নাহলে পুরি, রুটি পুরি পরোটা মর্নিংয়ে
আমার লাইফের জায়গা টাইমিংটা চেঞ্জ করা লাগবো। এই সময় মানে মানুষের বিজি থাকে না। আমি তো 2 বার রাইস খাই না। ওকে, কোন কোন সময়? ব্রেকফাস্ট और আমরা খাওয়াটা 3 বার খাই না, ব্রেকফাস্ট আর দুপুরের আর রাত্রে। ওই ওই হ্যাঁ, আমরা 3 বার খাই। হইলেও মানে সকালের দিকে রুটি খাই আর দুপুরে ভাত আর রাত্রে ভাত। আজকে যাইতাম না অফিস। क्या हुआ? आज क्यों नहीं ऑफिस नहीं जाएगा? क्या हुआ? भाई हो गया ना? ओके, तबीयत ठीक नहीं है क्या दादा? हमारा घर 3 टाइम्स राइस चले आए। ओ और আমরা ঘরের সামনে বাঙালিরা আছে, তারারও মানে 3 টাইমস ভাত খায়। विदुर भगत, गुड मॉर्निंग। खाना पीना हो गया क्या? अभी तो खाना पीना, ब्रेकफास्ट हो गया क्या आपका विदुर? विदुर कैसे हो आप? लाइक डन दिशुबा, थैंक यू विदुर। आपका क्या ब्रेकफास्ट हो गया विदुर? ओ, आप कहाँ से हो विदुर? आइए तो बा को एक लाइक दे देना। अपना घर कौन आसिबा है विदुर? मेरा घर असम में हूँ, लेकिन ना अभी मैं बेंगलुरु में हूँ। मैं भी असम की हूँ विदुर, मैं भी असम की हूँ, लेकिन अभी बेंगलोर में रहती हूँ।
Chapa काय बा Chapamuk Nagaon district. Okay. তুমি ভালো আছো তো? আছি আমি দাদা, ভালো আছি আমি। विदुर आइए तो एक लाइक कर देना। कर दिया क्या आपने? अपना घरत ক'ত আছে? मेरा घर तो आसाम में होगा, आसाम का सिलचर डिस्ट्रिक्ट में, सिलचर का हैलाकंदी डिस्ट्रिक्ट मेरा। किट किट गुड मॉर्निंग, चे आई गुड मॉर्निंग, कनो विजयन गुड मॉर्निंग, विदुर बगर लाइक डन दिशु, थैंक यू विदुर। सिलचर नहीं है मेरा, सिलचर नहीं है, हैलाकंदी डिस्ट्रिक्ट, हैलाकंदी डिस्ट्रिक्ट। आपने सुना है क्या? और ड्यूटी आज सुबह है। ओके विदुर, थैंक यू। ओके बाय। ओके, क्यों नाच रही हो आप? विनोद कुमार हाय, विनोद हेलो, कैसे हो आप? विदुर बाय बाय। विनोद आप कैसे हो? ओके बाय। ठीक हो, गुड, वेरी गुड, ठीक ही रहना चाहिए। इसे ब्रेकफास्ट तौरबो हाय चिचे ने ngasi yam nganna breakfast taureabako ado angko muk chaningang na huji muk tang chari baina live to live tha na ngak chare tang cricket nang huji kare office ta abo bijen विनोद आप है क्या अभी? इचे ऑफिस तने है ओके। तिसे जो ngarang ising ayingba kano ne ayingba khara thौरा है nungdang sana makhnao jam na re ठंडा कम बेंगलोर हाँ उतमदा ठंडा खूब कम सकाल दिके একটু মানে ঠান্ডা আছে আর বিকাল দিকে তো এমনি গরম উঠিয়া যায়। ꯑꯩꯗꯤ ꯐꯅ ꯀꯨꯏꯔꯦ ꯏꯁꯤꯡ ꯑꯏꯪꯕ ꯊꯛꯇꯕ ꯍꯥꯏꯕ ꯀꯩꯅꯣ ꯇꯧꯋꯦꯕ ꯆꯤꯆꯦ ꯍꯣꯏꯁꯨ ꯅꯣꯔꯃꯦꯜ ꯏꯁꯤꯡ ꯊꯛꯑꯗꯤ ꯀꯩꯁꯨꯝ ꯇꯧꯗꯦꯕ ꯑꯗꯣ ꯉꯔꯥꯡꯗꯤꯅꯦ ꯁꯟꯅꯥ ꯃꯇꯝꯗꯨꯒ ꯏꯆꯥꯅꯨꯄꯤꯅ ꯍꯥꯏꯕ ꯃꯃꯥ ꯀꯣꯜ ꯗ꯭ꯔꯤꯡꯛꯁ ꯊꯛꯁꯤ ꯍꯥꯏꯅ ꯍꯥꯏꯕꯗꯨꯒꯅꯦ ꯂꯧꯔꯨꯕ ꯈꯪꯕ ꯂꯧꯔ ꯈꯔ ꯊꯛꯆꯜꯂꯨꯔꯦꯕ ꯑꯗꯨꯒꯤ ꯇꯧꯔꯛꯏꯅꯦ इसिंबुदी असाबा थक्त्रगसु अदुम नॉर्मल इसिंग फिल्टर गी थैयाबा
विदुर गुड मॉर्निंग है, गुड मॉर्निंग विदुर। और फिर आ गया उत्तम, उत्तम दा। उत्तम दा ने कहा बनाई दे भाई असली भागो। क्या क्या उत्तम दा, समझ में नहीं आ रहा है। और तुम्ही रात्रे वाइब करो आएगा, देखेगा दादा। रात्रि मैंने टाइम नाइट को ना वो टाइम नहीं मिलता ना, इसलिए। देखिए इटा है, इटा गुड मॉर्निंग। ऐसे गाँव फमजरी कनाम लेटब कनो सिगा जुमजिगा इसा इतोमदा फमजरी खनावसु जाद्राबा इसिंग इंगथौबदे मैं चला रहा हूँ। इता ना लाइक तो बिरो में थैंक यू इता। ऐ तुमिना तन्मना बोरे नंगी नंगी थबक जुम तौजौको ऐ कनामना डिस्टर्ब तौजरोय। ऐ तुमिना ngатang फमजगे lakningba mi lakjare lakningba mi tokjare। ऑफिस थबक खरा चिन्बा अदुना कमेंट ऑफ ओरो इसे है। ओके बिजेन किसुम कायदे जिसे तुम थादोंगा मिमी साइलेंट थमजिरायने खनबा दो अदुम अमनी अमनी वा सोयना दुम थादोंगा कना तौरुम याब किसुम कायदे नंग नंग थबक दुम तौवाबा। तके बिजे मॉर्निंग हायरे इता नंगोंदा बिजेन गुड मॉर्निंग हायरे। तके इतासु एक तो मॉर्निंग थबक याम चिनमने याबा सुग मतमजे हयेंगैदि मॉर्निंग था हारोइसिरा हंगदेदा थबक चिनबा मतमजिना उतोम नानसु नुंगदांग तौवाये।
ꯅꯨꯡꯗꯥꯡ ꯑꯣꯏꯔꯗꯤ ꯑꯩ ꯂꯥꯛꯄ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯆꯦ ꯅꯨꯡꯗꯥꯡꯗꯅ ꯍꯦꯜꯂꯤ ꯑꯩꯒꯤ ꯊꯕꯛ ꯆꯤꯟꯕꯁꯦ ꯑꯩꯁꯨꯅꯤꯅꯦ ꯀꯩꯅꯣ ꯕꯤꯖꯦꯟ ꯆꯦꯆꯦꯁꯨ ꯑꯗꯨꯝ ꯍꯥꯏꯔꯤꯅꯦꯕ ꯑꯩ ꯅꯨꯡꯗꯥꯡꯗꯁꯨ ꯑꯩꯁꯨ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯑꯩ ꯅꯨꯡꯗꯥꯡ ꯁꯟꯗꯥ ꯄꯨꯡꯅꯦ ꯇꯔꯨꯛ ꯇꯔꯦꯠ ꯑꯗꯨꯋꯥꯏꯗꯩ ꯑꯗꯨꯝ ꯆꯤꯟꯕ ꯍꯧꯔꯦꯕꯀꯣ ꯑꯗꯣ ꯅꯨꯡꯗꯥꯡ ꯄꯨꯡ 11:30 11:30ꯕꯨ ꯑꯗꯨꯝ ꯆꯤꯜꯂꯅꯤ ꯑꯗꯨꯅꯅꯤ ꯆꯦꯆꯦꯅ ꯅꯨꯡꯗꯥꯡꯒꯤ ꯑꯅꯝꯕꯅ ꯊꯥꯗ꯭ꯔꯤꯁꯦ ꯑꯗ ꯅꯨꯡꯊꯤꯟꯒꯨꯝꯕꯗ ꯊꯥꯒꯦ ꯍꯥꯏꯅ ꯈꯜꯂꯁꯨꯀꯣ ꯅꯨꯡꯊꯤꯟꯁꯦ ꯃꯤ ꯌꯥꯝ ꯌꯥꯝꯃꯦꯕ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯁꯤꯡ ꯀꯩꯅꯣꯁꯤꯡ ꯃꯌꯥꯝ ꯊꯥꯕꯗꯣ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯂꯥꯛꯇ꯭ꯔꯁꯨ ꯑꯃ ꯑꯅꯤꯇ ꯂꯥꯛꯑꯁꯨ ꯍꯥꯏꯅ ꯑꯗꯨꯝ ꯊꯥꯗꯣꯛꯏꯅꯤ ꯄꯨꯡ ꯀꯩꯅꯣꯁꯤꯒ 10ꯁꯤꯒ ꯈꯔ ꯐ꯭ꯔꯤ ꯑꯣꯏꯕ ꯃꯇꯝꯁꯤꯒ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯊꯕꯛ ꯌꯥꯝ ꯆꯤꯟꯕ ꯃꯇꯝꯅꯦ ꯍꯥꯏꯕꯅꯦ ꯈꯅꯥꯎꯁꯨ ꯌꯥꯗ꯭ꯔꯦ ꯅꯍꯥꯟ ꯃꯔꯛꯇ ꯑꯔꯨꯝ ꯍꯧꯔꯒ ꯑꯩꯅꯅꯦ ꯅꯍꯥꯟ ꯆꯥꯁꯜꯂꯨꯔꯦ ꯉꯔꯥꯡꯁꯨ ꯃꯨꯛꯕꯥꯡ ꯇꯧꯕ ꯉꯝꯍꯧꯗ꯭ꯔꯦ ꯃꯊꯦꯜ ꯂꯩꯇꯅ ꯃꯊꯦꯜ ꯊꯤꯕ ꯁꯦꯝꯕ ꯌꯥꯝ ꯋꯥꯏ ꯍꯥꯏꯕ ꯍꯣꯏ ꯕꯤꯖꯦꯟ ꯑꯗꯨꯒꯤ ꯊꯕꯛꯅ ꯍꯦꯟꯅ ꯋꯥꯕ ꯍꯦꯜꯂꯦ ꯍꯥꯏꯕ ꯁꯦꯝꯕ ꯅꯪꯒꯤꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯊꯤꯕ ꯈꯣꯠꯄ ꯅꯨꯄꯥꯅꯤꯅ ꯑꯃꯨꯛ ꯑꯣꯐꯤꯁꯃꯨꯛ ꯆꯠꯀꯗ꯭ꯔꯥ ꯅꯪ ꯑꯗꯨꯃꯨꯛ ꯊꯤꯒꯗ꯭ꯔꯥ ꯊꯣꯡꯒꯗ꯭ꯔꯥ ꯑꯁ ꯅꯪꯅ ꯋꯥꯔꯝꯗꯣꯏꯗꯤ ꯆꯦꯆꯦ ꯈꯪꯉꯦ ꯐꯖꯅ ꯑꯁꯤꯗꯤ ꯊꯕꯛ ꯁꯨꯕ ꯍꯧꯁꯤꯔꯥ ꯍꯥꯏꯅ ꯈꯟꯕ ꯈꯪꯗꯦ ꯑꯩꯁꯨ ꯆꯥꯛ ꯊꯣꯡꯕ ꯍꯧꯗꯣꯏꯅꯤ ꯀꯩ ꯌꯥꯝ ꯆꯥꯁꯤ ꯌꯣꯡꯆꯥꯛ ꯂꯩꯕ ꯆꯠꯄꯒꯤ ꯃꯇꯝ ꯐꯥꯎ ꯐꯪꯗ꯭ꯔꯦ ꯍꯟꯗꯛꯁꯦ ꯃꯤꯇꯩꯒꯤ ꯃꯊꯦꯜꯗ ꯆꯠꯇ꯭ꯔꯗꯤ ꯃꯊꯦꯜ ꯈꯔꯗꯤ ꯃꯤꯇꯩꯒꯤ ꯃꯥꯔꯀꯦꯠꯇ ꯆꯠꯂꯗꯤ ꯃꯊꯦꯜ ꯈꯔꯗꯤ ꯐꯪꯒꯗꯕ ꯍꯥꯏꯕ ꯍꯣꯏ ꯕꯤꯖꯦꯟ ꯆꯤꯆꯦꯒꯤꯁꯨ ꯈꯪꯗꯦ ꯃꯃꯥꯅ ꯖꯥꯔꯤꯕꯣꯟꯗꯒꯤ ꯄꯣꯠ ꯆꯩ ꯎꯇꯨꯉꯥꯒ ꯊꯥꯕꯤꯔꯛꯑꯦꯕꯀꯣ ꯑꯗꯨ ꯊꯨꯡꯉꯔꯅꯤ ꯍꯥꯏꯕꯅꯦ ꯑꯗꯨ ꯊꯨꯡꯉꯔꯗꯤ ꯑꯗꯨꯝ ꯏꯔꯣꯝꯕꯒ ꯀꯔꯤꯒ ꯆꯥꯕ ꯌꯥꯔꯅꯤ ꯑꯩ ꯀꯨꯏꯔꯦ ꯏꯔꯣꯝꯕꯒ ꯆꯥꯗꯕꯀꯣ ꯎꯇꯨꯉꯥ ꯂꯩꯇꯅ ꯃꯌꯥꯝ ꯂꯥꯛꯑꯗꯤ ꯂꯥꯏꯛ ꯃꯆꯥ ꯑꯃꯃꯝꯗ ꯇꯧꯕꯤꯔꯝꯃꯣ ꯃꯈꯅꯥꯎꯁꯨ ꯌꯥꯗ꯭ꯔꯦ ꯑꯩ ꯋꯥ ꯉꯥꯡꯕꯁꯨ ꯀꯇꯟ ꯑꯗꯨꯃꯥꯏꯅ ꯉꯥꯡꯅ ꯂꯩꯔꯕꯅꯤ ꯃꯤꯁꯨ ꯌꯥꯝꯗ꯭ꯔꯦ ꯑꯗꯨꯒꯤ ꯇꯟꯕꯒ ꯀꯔꯤꯒ ꯍꯥꯏꯕꯒꯤ ꯀꯤꯅ ꯑꯩꯅꯒ ꯈꯔ ꯉꯥꯡꯕ ꯇꯟꯕꯒ ꯑꯗꯨ ꯕꯤꯖꯟ ꯉꯁꯤ ꯀꯩꯅꯣ ꯇꯧꯗꯣꯏꯔꯥ
ꯑꯗꯣ ꯉꯁꯤ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯇꯣꯏꯕ ꯊꯥꯡꯒꯠꯂꯔꯣꯏ ꯅꯪꯒꯤ ꯉꯔꯥꯡꯒꯤ ꯀꯣꯕꯤꯒꯤ ꯀꯩꯅꯣ ꯍꯥꯏꯗꯣ ꯃꯅꯥ ꯇꯥꯕꯤꯒꯤ 이로움도 YT पार्टी ngang matan majade iji haiba noi bai na tandra na du na chatta na bai ni na Sujita na hello Sujita good morning yam nungsiye jije lakwe bagi kainom breakfast ka tawrabo jije gi makhonje jadrebo ngarang kana thau budagi aing thau budagi ita on lege busy oiri haiba okay ita kaisum kaide on thambibigi thank you good morning tawre haina haiba okay nangi hinjang napi nangi posei thabdo jam phajaye ingon koibaga je nungni nungairangone abako jumna panba posei ga palaga ne chaba kotba tawbudo hapoi ngasi nongma vepaga nongma happy video nongma short jai jai bije nangi do param ai ju ngasi haporo sujita se anauba mawe join tawbiro haiba Sujita nang ne ako ita takhe ge mingche wai no bese asiga ne nang join to sano kana to ita je jam phabani hore hanjira kani ita gidi mono oirabani abako ado nang gidi oiram giroi aduna ai nangonda kana pirake bu birake nang mangona join to sunbiramo ado ma hanjira ko ai pigrami check to thank you nungai haina haiba ai sunine hamnagi matung hapne nongoi matung hape na haiba humni yaira humni matung na hapne na haiba jaita dumaina ai su dumaina nongoi beba hapna ma tawrani numi khudingi hapo haiba Sujita ai nongona pirami ita takhyoda changagane na connect to biramo ado ma hanjarani oita Sujitana nangonda tauba kuire aine ko ado nang hanbidri mare ma haisnani ko nangonda hanbigro Suji aidi taubiba kuirabani ko aidi sap tauba kuirabani itana haiba video da su rakpiu Sujita natradi kanek bai haido ku kaunai haiba okay Sujita kano ita ta keven hai tabra amana ama sumai chatna jagadi kauthoro ko su jawri adagi kano lak notification ga lak ta baga jaw ya bako 6 like 6 like jare yes ai khangi haiba thank you Sujita like to bibigi ita ta kevana Sujita hojik halaki haiba Sujita na okay na haida Sujita nang nangangwa jam nungsiye nang je akhoi makha oirangda busu ma be khangde ne akhoi makha oirangoni na aduga nahan oja do yamoi ba amdo amadagi video su jenge jam nungai re do yamoi do aigi su oja oyabako ado oja su oi aigi ibai su oyabako ado magi mama mabugro akhoi konjam ningone yabako aduna akhoi ibai oyaba mama do mare konjam mama aduna ai ni ibai toije kaigino mama ra mabugro hangni mai konjam ningone yaba akhoi nungaiye haiba Sujita nang jari bona lamabo
Susita nang leiribo nang hana jaribondaga amabo yes amuga gaiba amuka gaiba next time da lagadi ai su phangnarani ne dum unaba jai ko rami haiba next time da lagadi ne ko dum phangnar siaba una kana tawrugadi matha chanargadi sumaina amana ama unaba jam nungai bane abko next time ai su jari bonda mars ta ka chatpegi honari abko honardi ai khangde handa kana kana unasigi kai gino che haiba ai daya moina weirido daya moina weirido dugi manaki ne ba manaki khungi ne abko aina main town da oire mogi na khatang jangi abko inak nangai da minute manga taruki bambi tani the Susitana very say Gahati dara Hoi Gahati the Niana Gahati the committee or entra puro nungai ngoni mayam punna bebina ba ma chana jana chathu kisin tawn bebe nungai ngoni chichina huji bengaluru da bei se kara mite imda uba phangde aigi ipa to madudi la khatang aigi manak na te aba khatang chaka ga bei ji ya ko ma ga ko ga tani hoi jami mite hai ba gati mite jam jami coffee thauba adna comment okay bijen coffee haubani ingda coffee jam haubani akoi di morning da cha thaye adugo evening time da coffee na namna thaye asi coffee gi bafam oibra hongde coffee jam marang kai phangi hauba Bangalore da mite jamna vai hai bani dayamoy gi cousins lai bani hai ba okay Sujita mite jam vai hai ja tai pun ma khangya ba ko ado kadwai da vai no ju khangdia ba ko ado mite na pura punna ta ba jagam ju ve rangoni ba akoi na bu isa na pina tami ba Kovesi gi manak da vai ru bani na ne hamra asi mai manak da dum vai re do aduna ne mite ta ba jaga na lamdra ba mite ta ba jaga na atopu da vai ru mane ba ko do achobo city ni na amana kai da vai no amana kai da vai no kai yung gyan ngam men ta na ponte mathau na ma kana griba asiga mai gi aina ai ki pung tare te na ningo chakoba tauri hoi bakoi mitei myam je mo pesa ga ne collection tong na ga ne ningo chakoba tau ya jam chau na ko do chiche oi di huji bau somna rudri kai da vai no su khang ri ba ko bau tare akoi gi tasawum su ne vai ri na ne ko ado maga su no una ba chat kanya ba hoi even Guwahati da su busy vibe hoi Sujita aduga du jam busy orde siga kamai ta ramani khanne yungwa siga ayuk na karam mano nunghin na karam mano nunghang na karam mano gyan ga ta deba Sujita di job tawbra Sujita thabak tawbra
ꯍꯣꯏ ꯇꯧꯔꯤ ꯍꯥꯏꯕ ꯑꯣꯀꯦ ꯑꯗꯩ ꯀꯔꯝꯕ ꯗꯤꯄꯥꯔꯠꯃꯦꯟꯗ ꯇꯧꯔꯤꯕ ꯁꯨꯖꯤꯇꯥ ꯁꯞꯄꯣꯔꯠ ꯇꯧꯔꯝꯃꯦꯀꯣ ꯍꯥꯏ ꯁꯨꯖꯤꯇꯥ ꯏꯇꯥ ꯇꯛꯈꯤꯕꯗ ꯅꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯈ꯭ꯔꯦ ꯍꯥꯏ ꯆꯦꯛ ꯇꯧ ꯚꯤꯗꯤꯑꯣꯁꯨ ꯌꯦꯡꯅꯁꯤ ꯍꯥꯏꯕ ꯁꯨꯖꯤꯇꯥ ꯏꯇꯥꯅ ꯍꯥꯏꯔꯦ ꯚꯤꯗꯤꯑꯣ ꯌꯦꯡꯅꯁꯤ ꯍꯥꯏꯅ ꯚꯤꯗꯤꯑꯣ ꯑꯩꯈꯣꯏ ꯗꯦꯁꯥꯁꯨ ꯁꯞꯄꯣꯔꯠ ꯇꯧꯅꯧꯑꯕꯀꯣ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯅꯗ꯭ꯔꯒꯗꯤ ꯀꯩꯁꯨꯝ ꯊꯕꯛ ꯀꯥꯟꯅꯗ꯭ꯔꯦ ꯐꯅꯁꯨ ꯁꯕꯁꯀ꯭राꯏꯕꯔ ꯌꯥꯝꯃꯁꯅꯨ ꯁꯞꯄꯣꯔꯠ ꯇꯧꯅꯗ꯭ꯔꯗꯤ ꯀꯔꯤꯝ ꯀꯥꯟꯅꯗꯦ ꯑꯣꯀꯦ ꯇꯛꯈꯦꯜꯒꯤ ꯃꯤꯡꯁꯦꯜ ꯍꯥꯏꯔꯦ ꯑꯩꯗꯤ ꯁꯨꯖꯤꯇꯥꯒꯤ ꯚꯤꯗꯤꯑꯣ ꯑꯣꯜꯋꯦꯖ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯌꯦꯡꯉꯤꯗ ꯊꯥꯡꯒꯠꯂꯛꯄꯒ ꯑꯗꯣ ꯈꯤꯇꯪ ꯊꯦꯡꯕ ꯌꯥꯏ ꯅꯣꯡꯃ ꯃꯇꯨꯡꯗ ꯌꯦꯡꯕꯒ ꯌꯥꯏꯑꯕꯀꯣ ꯑꯗꯣ ꯌꯦꯡꯉꯦꯕ ꯑꯩꯗꯣ ꯑꯩꯉꯣꯟꯗ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯗꯨꯝ ꯂꯥꯛꯏꯑꯕ ꯑꯗꯣ ꯑꯩꯒꯤ ꯆꯠꯇꯕ ꯆꯦꯅꯦꯜꯗꯨꯁꯨ ꯌꯦꯡꯕꯤꯌꯨꯀꯣ ꯃꯌꯥꯝ ꯁꯨꯖꯤꯇꯥ ꯑꯩꯉꯣꯟꯗ ꯏꯆꯦ ꯀꯧ ꯍꯥꯏꯔꯦ ꯁꯨꯖꯤꯇꯥ ꯏꯇꯥ ꯇꯛꯀꯦꯜꯗꯁꯨ ꯑꯩꯒꯤ ꯂꯦꯡꯒꯥꯅꯦꯕꯀꯣ ꯑꯩꯒꯤ ꯕꯦꯖ ꯑꯃꯠꯇꯅꯤ ꯑꯗꯣ ꯃꯉꯣꯟꯗꯁꯨ ꯏꯆꯦ ꯀꯧ ꯑꯩꯈꯣꯏꯒꯤ ꯆꯍꯤꯁꯦ 94 95 ꯁꯨꯔꯛꯇꯣꯔꯦꯕꯀꯣ ꯑꯩꯅ ꯍꯟꯒꯅꯤ ꯍꯥꯏꯕ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯆꯍꯤꯁꯦ 95 ꯍꯟꯗꯛ ꯑꯦꯄ꯭ꯔꯤꯜꯒꯤ 29 ꯂꯥꯛꯑꯗꯤꯅꯦ 95 ꯆꯪꯗꯣꯔꯕꯅꯦꯕ 95ꯔ 93ꯔ ꯑꯩꯕꯨ ꯀꯥꯎꯔꯦꯅꯦ 95 ꯑꯣꯏ ꯃꯥꯜꯂꯦ ꯆꯍꯤ ꯌꯥꯝꯃꯟꯅ ꯀꯥꯎꯁꯜꯂꯦ ꯍꯥꯏꯅꯤꯡꯗ꯭ꯔꯦꯅꯦ ꯆꯍꯤ ꯌꯥꯝꯃꯟꯅ ꯀꯥꯎꯔꯦ ꯅꯣꯛꯂꯛꯏꯗꯣ ꯌꯦꯡꯉꯨ ꯏꯇꯥ ꯇꯛꯈꯦꯜ ꯅꯣꯛꯎ ꯍꯅꯨꯕꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯅꯣꯛꯅꯗ꯭ꯔꯗꯤ ꯀꯅꯥ ꯅꯣꯛꯀꯅꯤ ꯑꯩ ꯍꯧꯖꯤꯛ 11ꯗꯒꯤ ꯊꯕꯛ ꯍꯧꯔꯅꯤ ꯆꯠꯂꯒꯦꯀꯣ ꯏꯆꯦ ꯍꯥꯏꯕ ꯑꯣꯀꯦ ꯁꯨꯖꯤꯇꯥ ꯉꯥꯏꯍꯥꯛ ꯂꯥꯛꯄꯤꯔꯝꯕꯒꯤꯗꯃꯛꯇ ꯊꯦꯡꯀ꯭ꯌꯨ ꯑꯩꯁꯨ ꯍꯥꯏꯕ ꯏꯀꯥꯏꯔꯦ ꯍꯥꯏꯕ ꯏꯇꯥ ꯅꯪ 79ꯔ 80ꯔ ꯅꯪꯒꯤ ꯗꯦꯠ ꯑꯣꯐ ꯕꯥꯔꯠ ꯀꯩ ꯏꯀꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯀꯩꯝ ꯏꯀꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯤ ꯃꯄꯥꯟꯗꯗꯤ 70 ꯏꯌꯥꯔꯁꯁꯨ ꯌꯪ ꯑꯣꯏ ꯍꯥꯏꯅꯕ ꯍꯣꯏ ꯁꯨꯖꯤꯇꯥ ꯊꯃꯣꯏꯕꯨ ꯑꯍꯟ ꯑꯣꯏꯗꯅ ꯊꯝꯃꯒ ꯂꯣꯏꯔꯦ ꯏꯁꯥ ꯃꯅꯨꯡꯗ ꯅꯨꯡꯉꯥꯏꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯑꯃꯅ ꯑꯃ ꯇꯧ ꯂꯣꯏꯔꯗꯤ ꯑꯗꯨꯝ ꯅꯍꯥ ꯑꯣꯏ ꯂꯩꯖꯔꯅꯤ ꯍꯣꯏ ꯆꯨꯝꯃꯤ ꯍꯥꯏ 70 ꯏꯌꯥꯔꯁꯨ ꯌꯪ ꯑꯣꯏ ꯍꯥꯏꯗꯣ ꯑꯩꯈꯣꯏꯒꯤ ꯃꯊꯛ ꯐꯥꯎꯅꯦ ꯑꯦꯛꯗꯝ ꯍꯧꯖꯤꯛꯐꯥꯎ ꯀꯦꯠ ꯂꯥꯎꯔꯤꯕꯣ ꯑꯩꯈꯣꯏꯗꯕꯨ ꯀꯩꯁꯨꯝ ꯀꯦꯕꯤꯗꯕ ꯀꯩꯁꯨꯝ ꯇꯧꯕꯤꯗꯕ ꯍꯛꯆꯥꯡꯒꯤ ꯕꯣꯗꯤ ꯂꯣꯁꯟꯐꯥꯎ ꯇꯩꯅꯤꯡꯗꯦꯕꯣ ꯇꯛꯈꯦꯜꯒꯤ ꯃꯤꯡꯁꯦꯜ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯕꯥꯏ ꯁꯨꯖꯤꯇꯥ ꯊꯦꯡꯀ꯭ꯌꯨ ꯉꯥꯏꯍꯥꯛ ꯂꯥꯛꯄꯤꯔꯝꯕꯒꯤ ꯁꯨꯖꯤꯇꯥ ꯕꯥꯏ ꯍꯥꯏꯔꯦ ꯑꯣꯏꯃ ꯏꯇꯥ ꯂꯩꯔꯤꯕꯣ ꯅꯪꯒꯤ ꯊꯕꯛ ꯁꯨꯅꯦ ꯁꯨꯖꯔꯨꯔꯣ ꯅꯪ ꯊꯕꯛ ꯀꯟꯕ ꯑꯩꯗꯤ ꯁꯤꯗꯗꯤ ꯀꯩꯅꯣ ꯐꯤꯁꯨ ꯁꯨꯗ꯭ꯔꯦ ꯉꯁꯤ ꯂꯣꯛ ꯊꯨꯡꯉꯦꯅꯅꯦ ꯍꯛꯆꯥꯡꯁꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯊꯕꯛ ꯑꯃꯐꯥꯎ ꯁꯨꯔꯔꯣꯏꯗꯕꯅꯤ ꯉꯁꯤ ꯃꯌꯥꯝꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯒ ꯉꯥꯏꯍꯥꯛ ꯂꯩꯒꯦ ꯆꯥꯛꯄꯨꯗꯤ ꯊꯣꯡꯗ꯭ꯔꯤ ꯉꯁꯤꯗꯤ
Utumda, bye. Nita, take care. Okay, Utumda, bye. Bye bye, bye bye. Ay khara tare, isu isun bajar ni nga matung gadi. Takhiyo itana utom kemon aso. Utom dada chakra mare. Take care gaya me ngon. Oh, wait a minute, wait a minute. Ita ngaira mare hai utom na takhiyo balo asi hai na hai re. Manakta jam. Oh, manakta jam wangi ni aro ita. Hase school wai badu na tauri mi. Bindya Devi. Thank you, Bindya. Jai da wak bibi da mukta. Like dan to bire. Thank you. Ita siga school ko ba yabo ko school do na jam wangi ba angang class ke nursery de na class 10 bogi ong ko yaba acho school ong ko. Bindya chak thong abo ai na hange ita na ita da keu na. Bindya nandi chak thong abo. Thongdri takhiye ba hai ba. Bindya kari injang thong doi ge. Ita di amarom da ayu kan tara thong do ko do ita aduna di ko me ko. Ai chu ngasi ne nahangai di thong do ya ba do ngasi thong de ngasi office da ka chak bu gi dra. Hotel dai cha ne na. Aise nga thongani haiba Bindya nga bor di chije di jam pam jei bo ai nga ji sathi na pami kai gi no hangde de sa nga su or sanu ko ado pami ne jam di cha buri na te ba ko na du khar khar chai chara ga su jam pami aduga mogi jen nga du di ne jen cha ba kari garang ngo di ngam dre bo hana di jam charam ne ba ado hujik te mo cha ba ngam dre matum ama ka fry go or ga ne athung bo or no ma do am ka cha ne ba Chaba ngamdre. Ahan wirak tuga to wirak hangi. Jirum bu jani ngatri. Takya vitana oh ay na hai. Ita ngasi di ba pura free wera bani na chak thong ko or ga laptop tha do ga phaide na mo ka no yenge video yenge mayangi. Make better discussion using real time and focus that basic presence see down in the business. Yang si view sa ba line.
ꯕꯤꯟꯗꯤꯌꯥꯅ ꯀꯩ ꯍꯥꯏꯕ ꯉꯥ ꯑꯩꯁꯨ ꯄꯥꯝꯃꯤ ꯍꯥꯏꯕ ꯑꯣ ꯆꯤꯆꯦꯁꯨ ꯄꯥꯝꯃꯤ ꯉꯥꯁꯦ ꯅꯩꯗꯣꯔꯦ ꯉꯁꯤꯗꯤ ꯍꯥꯏꯕ ꯅꯩꯗꯣꯔꯦ ꯍꯥꯏꯁꯦ ꯕꯤꯟꯗꯤꯌꯥ ꯆꯤꯆꯦ ꯈꯪꯗ꯭ꯔꯦ ꯑꯣ ꯇꯈꯦꯜꯇꯥꯅ ꯅꯩꯔꯣ ꯅꯩꯔꯣ ꯍꯥꯏꯅ ꯍꯥꯏꯕ ꯕꯤꯟꯗꯤꯌꯥꯅ ꯑꯣ ꯂꯦꯞꯇꯣꯞꯇ ꯍꯥꯏꯔ ꯑꯣ ꯑꯣꯀꯦ ꯐꯖꯅ ꯌꯦꯡꯗꯣꯏꯅꯤ ꯉꯁꯤꯗꯤ ꯊꯥꯗꯣꯛꯑꯒ ꯅꯥꯀꯟ ꯑꯅꯤꯃꯛꯇꯤ ꯊꯥꯗꯣꯛꯑꯒ ꯌꯦꯡꯗꯣꯏꯅꯤ ꯉꯁꯤ ꯏꯁꯥꯒꯤ ꯃꯣꯕꯥꯏꯜꯗꯩ ꯑꯃ ꯑꯗꯨꯒ ꯑꯩꯒꯤ ꯂꯦꯞꯇꯣꯞꯇꯩ ꯑꯃ ꯌꯦꯡꯗꯣꯏꯅꯤ ꯍꯟꯗꯛꯁꯦ ꯀꯩꯇꯧꯏꯀꯣ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯇꯕ ꯚꯤꯗꯤꯑꯣꯅ ꯑꯅꯝꯕꯅ ꯅꯝꯃꯦ ꯍꯥꯏꯕ ꯂꯥꯛꯀꯟꯗꯦꯕꯀꯣ ꯍꯥꯟꯅꯗꯤ ꯌꯥꯝ ꯂꯥꯛꯑꯝꯃꯤ ꯍꯧꯖꯤꯛ ꯂꯥꯛꯇꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦꯕ ꯑꯁꯤꯒꯤ ꯚ꯭ꯌꯨꯁꯦ ꯐꯖꯕꯅꯦ ꯍꯥꯏꯕ ꯁꯤꯗ ꯆꯠꯂꯒ ꯉꯥ ꯐꯥꯔꯗꯤ ꯅꯨꯡꯉꯥꯏꯅꯤꯕ ꯑꯩꯗꯤ ꯑꯌꯨꯛ ꯃꯤꯠ ꯄꯥꯡꯕꯗꯒꯤ ꯃꯌꯥꯝꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯍꯧꯔꯕꯅꯤ ꯍꯥꯏꯕ ꯑꯣ ꯑꯩꯗꯤ ꯏꯇꯥ ꯄꯨꯡ 9 ꯐꯥꯎꯁꯦ ꯑꯩ ꯁꯪꯗꯦꯕꯀꯣ ꯄꯨꯡ 9 ꯃꯇꯨꯡꯗꯒꯤꯅ ꯃꯤꯒꯤ ꯀꯩꯅꯣ ꯂꯥꯏꯞꯇ ꯈꯛꯇꯪ ꯆꯪꯉꯤꯗꯨꯅꯦꯕ ꯑꯃꯃꯝ ꯇꯧꯅ ꯉꯥꯏꯍꯥꯛ ꯇꯧꯅ ꯑꯣ ꯏꯇꯥ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯑꯣꯟ ꯇꯧꯕ ꯍꯧꯔꯕ ꯍꯣꯏ ꯏꯇꯥ ꯑꯩꯅ ꯅꯪꯅ ꯍꯥꯏꯕꯗꯣ ꯑꯩ ꯊꯤꯔꯦꯕꯀꯣ ꯑꯗꯣ ꯂꯩꯔꯝꯃꯦ ꯍꯥꯏꯕ ꯑꯣꯞꯁꯟꯗꯣ ꯑꯗꯣ ꯑꯩꯅ ꯑꯣꯟ ꯇꯧꯅ ꯊꯝꯃꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯍꯦ ꯉꯁꯤꯒꯤ ꯂꯥꯏꯐꯁꯦ ꯑꯣꯐꯤꯁꯇ ꯊꯕꯛ ꯆꯤꯟꯕꯅ ꯍꯥꯏꯕ ꯕꯤꯖꯦꯟ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯅꯪꯒꯤ ꯊꯕꯛꯇꯣ ꯇꯧꯖꯧ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯆꯤꯆꯦ ꯅꯪꯉꯣꯟꯗ ꯗꯤꯁꯇꯔꯕ ꯇꯧꯗꯦꯀꯣ ꯅꯪ ꯇꯧꯖꯧ ꯏꯇꯥ ꯁꯪꯗꯕꯗꯣ ꯚꯤꯗꯤꯑꯣꯗꯣ ꯊꯥꯗꯣꯛꯅ ꯊꯝꯃꯣ ꯍꯥꯏꯕ ꯑꯣꯀꯦ ꯅꯪꯒꯤ ꯕꯨꯙꯤꯗꯨꯅꯗꯤ ꯆꯨꯝꯃꯦ ꯑꯗꯨꯒ ꯑꯩꯅ ꯌꯦꯡꯅꯤꯡꯉꯤꯕ ꯚꯤꯗꯤꯑꯣꯁꯤꯡꯗꯣꯀꯣ ꯑꯩꯗꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯗꯤꯅꯦ ꯑꯩꯒꯤ ꯃꯤꯒꯤ ꯇꯧꯔꯤꯗꯣ ꯑꯩꯁꯨ ꯃꯌꯥꯝꯅ ꯁꯤꯌꯥꯔ ꯇꯧꯔꯛꯏꯁꯦ ꯎꯏ ꯑꯩꯅ ꯎꯗꯕ ꯄꯣꯠꯀꯗ ꯇꯧꯔꯛꯏꯅꯤꯗꯅ ꯑꯗꯨꯅ ꯑꯩꯅ ꯌꯦꯡꯅꯤꯡꯉꯤꯕ ꯑꯩ ꯂꯩꯀꯣ ꯑꯁꯦꯡꯕ ꯃꯇꯝꯗ ꯀꯣꯃꯦꯟ ꯍꯥꯏꯕ ꯕꯤꯖꯦ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯑꯗꯨꯝ ꯑꯣꯟꯗ ꯉꯥꯏꯍꯥꯛ ꯂꯩꯕꯤꯕꯗꯣ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯀꯩꯅꯣ ꯇꯧꯕꯤꯌꯣꯕ ꯂꯩꯕꯤꯌꯨ ꯍꯥꯏꯕ ꯉꯥꯏꯍꯥꯛ ꯑꯗꯣ ꯇꯝꯅꯅ ꯀꯣꯃꯦꯟ ꯏꯗ꯭ꯔꯁꯨ ꯀꯩꯁꯨꯝ ꯀꯥꯏꯗꯦꯕ ꯏꯇꯥꯅ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯑꯅꯝꯕꯅ ꯑꯗꯨꯃꯥꯏꯅ ꯇꯧ ꯇꯥꯔꯦ ꯑꯩꯅꯅꯦ ꯑꯗꯨ ꯃꯌꯥꯝꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯌꯦꯡꯅꯤꯡꯅꯅꯦ ꯇꯧꯔꯤꯅꯦꯕꯀꯣ ꯑꯩ ꯀꯗꯥꯏ ꯆꯠꯂꯤꯅꯣ ꯀꯔꯤꯅꯣ ꯀꯔꯤ ꯆꯥꯏꯅꯣ ꯃꯌꯥꯝꯒꯤꯗꯣ ꯑꯗꯨꯝ ꯌꯦꯡꯅꯤꯡꯉꯦꯕ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯀꯥꯏꯗꯣ ꯑꯩꯈꯣꯏꯅ ꯎꯗꯕ ꯃꯐꯝ ꯄꯨꯝꯅꯃꯛ ꯎꯕ ꯐꯪꯉꯦ ꯁꯤꯜꯆꯔꯒꯥꯏꯁꯦ ꯑꯅꯝꯕꯅ ꯈꯪꯗꯦꯕ ꯍꯧꯖꯤꯛ ꯑꯃ ꯄꯨꯝꯅꯃꯛ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯕꯅꯤꯅ ꯄꯨꯝꯅꯃꯛꯁꯦ ꯎꯕ ꯐꯪꯉꯦꯗꯅ ꯑꯗꯨꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅꯦꯕ ꯐꯝꯅ ꯌꯦꯡꯉꯗꯤ ꯂꯣꯏꯔꯦ ꯃꯇꯝ ꯂꯩꯇꯦ ꯍꯥꯏꯕ ꯍꯣꯏ ꯏꯇꯥ ꯆꯨꯝꯃꯦꯕ ꯑꯗꯨꯅ 1 ꯘꯟꯇꯥ 2 ꯘꯟꯇꯥꯔꯣꯝꯒ ꯄꯨꯊꯣꯛꯑꯗꯤꯅꯦ 1 ꯘꯟꯇꯥꯔꯣꯝꯒ ꯄꯨꯊꯣꯛꯑꯗꯤꯅꯦꯀꯣ ꯑꯗꯨꯝ ꯃꯤꯅꯤꯠ 3 ꯚꯤꯗꯤꯑꯣꯅꯤ ꯌꯥꯝ ꯁꯥꯡꯕꯗꯤ ꯅꯠꯇꯦꯕ ꯌꯥꯝ ꯑꯁꯥꯡꯕꯗꯨꯗꯤ ꯈꯥꯏꯕꯣꯛꯀ ꯇꯧꯔꯒ ꯂꯣꯏꯁꯤꯜꯂꯝꯗꯥꯏꯒ ꯈꯔ ꯇꯧꯔꯒ ꯃꯣꯏꯒꯤ ꯆꯤꯡꯅ ꯌꯦꯡꯕꯗꯣ ꯈꯔ ꯖꯥꯡꯍꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯖꯥꯡꯍꯜꯂꯒ ꯑꯗꯨꯝ ꯇꯧꯔꯒ ꯆꯤꯡꯅꯁꯨ ꯄꯨꯖꯟꯕ ꯌꯥꯎꯋꯦꯕꯀꯣ ꯃꯨꯛꯕꯥꯡꯒꯤ ꯚꯤꯗꯤꯑꯣ ꯁꯤꯡꯖꯨ ꯁꯣꯏꯕ ꯚꯤꯗꯤꯑꯣꯗꯣ
ꯀꯔꯤ ꯆꯦꯡꯗꯣꯏꯅꯣ ꯍꯥꯏꯕ ꯑꯣꯀꯦ ꯑꯣꯀꯦ ꯑꯗꯨꯗꯤ ꯆꯨꯝꯃꯤ ꯁꯤꯡꯖꯨ ꯁꯨꯕꯗꯨꯗꯤ ꯌꯦꯡꯅꯤꯡꯉꯥꯏ ꯌꯥꯎꯗꯦ ꯑꯃꯐꯥꯎ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯇ꯭ꯔꯥ ꯂꯩꯇ꯭ꯔꯅꯦ ꯃꯐꯝ ꯃꯐꯝꯒꯤ ꯀꯔꯤ ꯀꯔꯤ ꯌꯦꯡꯍꯟꯕ ꯌꯥꯕ ꯀꯔꯤ ꯀꯔꯥꯡꯒꯗ ꯑꯗꯨꯝ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯌꯦꯕ ꯑꯗꯨꯒꯨꯝꯕꯗꯤ ꯊꯥꯗꯣꯛꯅ ꯊꯝꯃ ꯆꯨꯝꯃꯦ ꯏꯇꯥꯅ ꯍꯥꯏꯗꯣ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯀꯩꯅꯣ ꯇꯧꯗꯦ ꯍꯥꯏꯕ ꯏꯇꯥ ꯃꯣꯏ ꯃꯅꯤꯄꯨꯔ ꯀꯥꯡꯕꯨꯅ ꯁꯤꯡꯖꯨ ꯆꯥꯕꯗꯨꯗꯤ ꯃꯑꯣꯡ ꯃꯑꯣꯡꯒꯤ ꯍꯥꯞꯆꯤꯟꯕꯅꯤꯅ ꯍꯥꯎꯔꯝꯒꯅꯤꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡꯗꯣ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕꯗꯤ ꯊꯥꯗꯣꯛꯅ ꯊꯝꯃꯦ ꯂꯣꯏꯔꯒ ꯀꯣꯃꯦꯟ ꯄꯤꯔꯝꯃꯦ ꯂꯣꯏꯔꯦ ꯍꯥꯏꯕ ꯏꯇꯥꯏꯗꯨꯅ ꯕꯦꯁꯅꯤꯌꯦ ꯆꯤꯡꯅ ꯌꯦꯡꯕꯗꯨꯗꯤ ꯀꯔꯤꯝ ꯀꯥꯟꯅꯗꯦ ꯏꯇꯥ ꯑꯩꯅ ꯆꯤꯡꯕ ꯌꯦꯡꯕ ꯍꯥꯏꯅ ꯍꯥꯏꯕꯗꯤꯅꯦꯀꯣ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯠ 10ꯒ ꯇꯧꯔꯛꯄ ꯌꯥꯎꯋꯦꯕ ꯃꯤꯅꯤꯠ 10 ꯇꯧꯕ ꯈꯣꯠꯄ ꯌꯥꯎꯔꯤꯑꯦꯕꯀꯣ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯃꯔꯛꯇ ꯑꯗꯨꯒꯤ ꯆꯤꯡꯅꯕ ꯍꯥꯏꯅ ꯍꯟꯗꯛ ꯌꯨꯇ꯭ꯌꯨꯕꯅ ꯀꯩꯅꯣ ꯁꯥꯏꯠꯇ ꯁꯨꯃꯥꯏꯅ ꯏꯁꯇꯦꯞ ꯇꯧꯔꯒ ꯃꯦꯠꯂꯒ ꯇꯦꯞ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯆꯦꯜꯍꯟꯕꯒꯤ ꯌꯥꯎꯕꯅꯦꯕ ꯏꯁꯀꯤꯞ ꯇꯧꯅꯕ ꯑꯗꯨ ꯃꯥꯅ ꯌꯨꯇ꯭ꯌꯨꯕꯅ ꯄꯤꯕꯅꯤꯅ ꯀꯔꯤꯝ ꯀꯥꯏꯗꯦꯕꯀꯣ ꯎꯕꯗꯤ ꯐꯪꯒꯅꯤ ꯍꯥꯏꯕꯀꯣ ꯑꯗꯣ ꯃꯥ ꯈꯔ ꯖꯥꯍꯟꯒꯅꯤ ꯍꯥꯏꯕ ꯏꯁꯄꯤꯠ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯕ ꯑꯩꯒꯤꯁꯦ ꯄꯨꯡ ꯑꯃ ꯐꯥꯔꯛꯇꯣꯔꯦ ꯍꯤꯗꯥꯛ ꯂꯣꯏꯁꯟꯕ ꯌꯥꯔꯅꯤ ꯑꯁꯦꯡꯕ ꯚꯤꯗꯤꯑꯣꯗꯤ ꯑꯩ ꯏꯔꯨꯔꯝꯗꯥꯏꯗ ꯊꯥꯔꯝꯃꯤ ꯑꯩꯅ ꯏꯔꯨꯕ ꯂꯣꯏꯔꯛꯄꯗ ꯚꯤꯗꯤꯑꯣ ꯂꯣꯏꯅ ꯂꯩꯔꯝꯃꯦ ꯏꯇꯥ ꯅꯪꯗꯨꯅ ꯐꯔꯦ ꯄꯨꯔꯥ ꯐꯨꯜꯋꯥꯁꯁꯨ ꯑꯣꯏꯗꯦꯗꯅꯀꯣ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯅꯪꯒꯤ ꯍꯥꯏꯗ꯭ꯔꯅꯦ ꯁꯤꯡꯖꯨ ꯁꯨꯕ ꯊꯣꯡꯕ ꯊꯥꯛꯄꯒꯤꯗꯣ ꯑꯗꯨꯝꯕꯒꯤꯗꯣ ꯑꯗꯨꯝ ꯀꯩꯅꯣ ꯇꯧ ꯇꯥꯔꯦ ꯑꯩꯅꯕꯨ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯌꯦꯡꯕꯗꯨꯒꯅꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯛꯄꯁꯨ ꯌꯥꯎꯔꯛꯏꯅꯦ ꯃꯇꯥꯡ ꯃꯇꯥꯡꯒꯤ ꯒꯣꯄꯥꯜ ꯂꯥꯛꯑꯦ ꯒꯣꯄꯥꯜꯅ 8 ꯂꯥꯏꯛ ꯄꯤꯅ ꯂꯥꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯒꯣꯄꯥꯜ ꯑꯗꯨ ꯆꯥꯛꯀ ꯆꯥꯔꯕꯣ ꯒꯣꯄꯥꯜ ꯆꯥꯛ ꯆꯥꯔꯕꯣ ꯑꯁꯤꯁꯦ ꯃꯈꯅꯥꯎ ꯀꯔꯝ ꯇꯧꯔꯤꯑꯕ ꯑꯉꯥꯡꯕ ꯍꯧꯖꯤꯛ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯄꯨꯡ 11 ꯆꯥꯛ ꯆꯥꯔꯝꯈꯤꯔꯣꯏ 12ꯒꯤ ꯆꯥꯔꯦ ꯆꯦ ꯍꯥꯏꯕ ꯒꯣꯄꯥꯜ ꯅꯪ ꯆꯥꯔꯤ ꯆꯥꯛꯇꯣ ꯀꯩꯅꯣ 12ꯒꯤ ꯆꯥꯛꯔꯣ ꯅꯠꯇ꯭ꯔꯒ ꯃꯣꯔꯅꯤꯡ ꯕ꯭ꯔꯦꯛꯐꯥꯁꯔꯣ ꯀꯔꯝꯕꯒꯤ ꯆꯥꯡꯅꯣ ꯅꯪ ꯆꯥꯏꯁꯦ ꯑꯌꯨꯛꯀꯤꯔ ꯅꯠꯇ꯭ꯔꯒ ꯅꯨꯡꯊꯤꯟꯒꯤꯔꯣ 12ꯒꯤ ꯏꯃꯥ 12 ꯍꯥꯏꯔꯒ ꯅꯪ 11ꯗ ꯆꯥꯊꯣꯛꯏꯅꯤ ꯅꯠꯇ꯭ꯔꯥ ꯇꯨꯝ ꯍꯧꯕ ꯊꯦꯡꯂꯕꯣ ꯒꯣꯄꯥꯜ ꯉꯁꯤ ꯍꯥꯏꯅ ꯍꯪꯉꯦ ꯒꯣꯄꯥꯜ ꯅꯉꯣꯟꯗ ꯏꯇꯥꯅ ꯂꯥꯛꯇꯦ ꯉꯁꯤ ꯍꯣꯏꯅꯦ ꯒꯣꯄꯥꯜꯁꯦ ꯉꯁꯤ ꯏꯇꯥꯒꯤꯗ ꯎꯗꯦ ꯒꯣꯄꯥꯜꯅ ꯅꯠꯇꯦ ꯆꯦ ꯇꯈꯦꯜ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯣ ꯀꯥꯏ ꯆꯠꯂꯨꯒꯦ ꯉꯁꯤ ꯒꯣꯄꯥꯜꯅ ꯊꯕꯛ ꯑꯃ ꯆꯠꯂꯨꯕ ꯍꯥꯏꯕ ꯍꯣꯏꯅꯦ ꯀꯩꯅꯣꯝꯃ ꯑꯌꯨꯛꯇꯗꯤ ꯃꯥꯏ ꯃꯥꯏꯒꯤ ꯊꯕꯛ ꯆꯠꯅꯕ ꯈꯣꯠꯅꯕ ꯃꯊꯧ ꯇꯧꯒꯗꯕꯅ ꯄꯩꯅꯔꯕꯅꯤꯅ ꯇꯈꯦꯜ ꯏꯇꯥꯅ ꯑꯣꯀꯦ ꯒꯣꯄꯥꯜ ꯍꯥꯏꯔꯦ
ꯑꯩꯁꯨ ꯆꯥꯛ ꯊꯣꯡꯕ ꯍꯧꯔꯅꯤ ꯉꯥꯏꯍꯥꯛ ꯃꯇꯨꯡꯗꯗꯤ ꯆꯥꯛ ꯊꯣꯡꯉꯒꯦ ꯉꯁꯤꯗꯤ ꯆꯥꯛ ꯑꯁꯥꯕ ꯑꯣꯏꯅ ꯆꯥꯗꯣꯔꯦ ꯐꯣꯡ ꯐꯣꯡ ꯁꯥꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯊꯧꯕꯥꯜ ꯆꯠꯊꯣꯛꯀꯗꯧꯔꯤ ꯍꯥꯏꯕ ꯑꯣ ꯒꯣꯄꯥꯜꯁꯦ ꯃꯅꯤꯄꯨꯔꯒꯤꯅꯦꯕꯀꯣ ꯒꯣꯄꯥꯜ ꯀꯩꯅꯣ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯀꯩꯅꯣ ꯏꯔꯥꯡꯁꯦ ꯌꯥꯝ ꯀꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯪꯊꯔꯕ ꯍꯧꯖꯤꯛ ꯈꯇꯪ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯄꯥꯎꯗꯤ ꯐꯪꯉꯝꯒꯅꯤꯅꯦ ꯅꯣꯏ ꯀꯕꯤꯇꯥꯅ ꯑꯣ ꯒꯣꯄꯥꯜ ꯍꯥꯏꯔꯦ ꯏꯪꯕ ꯂꯩꯇꯦꯗ ꯏꯆꯦ ꯍꯥꯏꯕ ꯑꯣ ꯐꯖꯅ ꯍꯧꯔꯦꯕꯣ ꯑꯩꯈꯣꯏꯅ ꯄꯣꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯏꯁꯥ ꯆꯍꯤ 94 95 ꯁꯨꯔꯛꯇꯣꯔꯦ ꯁꯨꯃꯥꯏꯅ ꯗꯣꯔꯕꯥꯔ ꯇꯧꯕ ꯁꯨꯃꯥꯏꯅ ꯈꯠꯅ ꯆꯩꯅꯕ ꯑꯃꯐꯥꯎ ꯎꯖꯗ꯭ꯔꯤꯑꯕ ꯀꯥꯔꯒꯤꯜꯒ ꯀꯩꯅꯣꯒ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯏꯋꯥꯏꯒ ꯈꯔꯅꯤꯗ ꯑꯗꯨꯝ ꯏꯪꯊꯈꯤ ꯍꯥꯏꯕꯅꯦꯀꯣ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯈꯤ ꯂꯣꯏꯁꯤꯟꯅꯈꯤ ꯍꯥꯏꯕ ꯑꯗꯣ ꯍꯟꯗꯛ ꯃꯅꯤꯄꯨꯔꯒꯤꯁꯦ ꯈꯨꯠꯁꯥꯡ ꯑꯃꯅꯤ ꯍꯟꯗꯛ ꯊꯥ 9 ꯆꯍꯤ ꯑꯃ ꯐꯥꯔꯛꯇꯣꯔꯦ ꯊꯥ 10 ꯐꯥꯔꯛꯑ ꯃꯥꯜꯂꯦ ꯍꯟꯗꯛꯀ ꯉꯔꯥꯡꯗꯤ ꯏꯇꯥ ꯄꯥꯔꯤ ꯏꯃꯣꯡꯒꯤ ꯆꯦꯅꯕꯗ ꯑꯗꯨꯝ ꯅꯨꯄꯤ ꯉꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯄꯒꯤꯅꯦ ꯁꯣꯁꯦꯜ ꯃꯤꯗꯤꯌꯥꯗ ꯑꯃꯒ ꯑꯃꯒ ꯊꯤꯅ ꯉꯥꯡꯅꯕꯁꯦ ꯈꯔ ꯂꯦꯞꯄꯗꯤ ꯏꯪꯅꯔꯅꯤ ꯈꯔ ꯏꯪꯒꯗ꯭ꯔꯥ ꯈꯜꯂꯤ ꯍꯥꯏꯕ ꯀꯩꯕ ꯁꯣꯁꯦꯜ ꯃꯤꯗꯤꯌꯥꯗ ꯑꯃꯒ ꯑꯃꯒ ꯊꯤꯅ ꯉꯥꯡꯅꯕꯁꯦ ꯈꯔ ꯂꯦꯞꯄꯗꯤ ꯈꯔ ꯏꯪꯉꯅꯤ ꯈꯜꯂꯦ ꯍꯥꯏꯔꯣ ꯑꯣ ꯁꯣꯁꯦꯜ ꯃꯤꯗꯤꯌꯥꯗ ꯊꯤꯅ ꯆꯩꯅꯕꯁꯤꯅ ꯃꯤꯁꯤꯡꯁꯦ ꯁꯧꯒꯠꯅꯕ ꯍꯦꯜꯂꯦ ꯍꯥꯏꯕ ꯑꯣ ꯍꯣꯏ ꯀꯩꯅꯣ ꯏꯇꯥꯅ ꯍꯥꯏꯗ ꯆꯨꯝꯃꯕꯅꯤ ꯑꯩꯁꯨ ꯑꯝꯇꯪ ꯍꯥꯏꯅꯤꯡꯉꯤ ꯃꯌꯥꯝꯗ ꯈꯪꯉꯕ ꯑꯁꯨꯃꯥꯏꯅ ꯑꯃꯅ ꯑꯃꯒꯤ ꯔꯦꯁꯥꯏꯗ ꯀꯩꯅꯣ ꯇꯧꯅ ꯃꯩꯇꯩꯅꯁꯨ ꯉꯥꯡꯉꯦ ꯑꯉꯝꯕ ꯑꯗꯩꯗꯤ ꯃꯣꯏꯅꯁꯨ ꯉꯥꯡꯉꯦ ꯑꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯅꯁꯨꯅꯦ ꯁꯣꯁꯦꯜ ꯃꯤꯗꯤꯌꯥꯗꯅ ꯑꯃꯨꯛ ꯍꯦꯟꯅ ꯁꯥꯎꯅꯔꯤꯅꯤ ꯑꯩꯈꯣꯏꯒꯤ ꯊꯦꯝꯖꯤꯟꯅꯕꯗꯤ ꯌꯥꯎꯗ꯭ꯔꯦꯕꯀꯣ ꯃꯩ ꯍꯩꯖꯟꯅꯕ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯗꯤ ꯍꯩꯅꯗ꯭ꯔꯦ ꯃꯩ ꯘꯤ ꯑꯣꯏꯅ ꯍꯩꯅꯅ ꯂꯩꯔꯦꯕ ꯑꯗꯨꯅꯅꯤ ꯇꯧꯅꯔꯤꯁꯦ ꯑꯃꯅ ꯑꯃ ꯄꯥꯎ ꯄꯤꯅꯅꯤ ꯑꯃꯅ ꯑꯃ ꯀꯔꯦꯝ ꯀꯊꯥꯏ ꯇꯧꯅꯅꯤ ꯍꯩꯅꯗꯕꯅꯕꯣ ꯑꯗꯨꯅꯁꯨ ꯈꯠꯅꯕ ꯍꯦꯜꯂꯤꯅꯤ ꯏꯇꯥꯅ ꯍꯥꯏꯌꯦ ꯆꯨꯝꯃꯦ ꯑꯩꯁꯨ ꯑꯁꯤꯒꯤ ꯃꯔꯝꯗ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯒꯦ ꯈꯜꯂꯤꯅꯦ ꯍꯣꯏ ꯏꯇꯥ ꯑꯃꯨꯛꯀ ꯁꯦꯝꯃꯧ ꯑꯩꯁꯨꯅꯦ ꯑꯩꯁꯨ ꯑꯗꯨꯒꯤ ꯋꯥꯈꯜꯗꯣ ꯅꯪꯅ ꯈꯟꯕ ꯋꯥꯈꯟꯗꯣ ꯃꯗꯨꯒꯤ ꯄꯣꯠꯇꯣ ꯑꯩꯁꯨ ꯈꯜꯂꯨꯏꯅꯤ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯑꯃꯅ ꯑꯃ ꯑꯗꯣ ꯑꯃꯁꯨ ꯈꯪꯉꯣ ꯂꯥꯟꯗ ꯆꯠꯂꯤꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯌꯥꯝꯗꯨꯁꯨꯀꯣ ꯃꯣꯏꯁꯨ ꯚꯤꯗꯤꯑꯣ ꯁꯦꯝꯃꯒ ꯊꯥꯗꯣꯔꯛꯏꯀꯣ ꯑꯗꯣ ꯃꯣꯏꯅ ꯁꯦꯝꯃꯩꯗꯨꯁꯨ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯀꯩꯅꯣꯒꯤ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯅꯕ ꯆꯠꯂꯒ ꯑꯗꯨꯃꯥꯏꯅ ꯁꯦꯝꯃꯩꯗꯨꯅꯅꯦ ꯑꯗꯣ ꯃꯣꯏꯅ ꯂꯣꯀꯦꯁꯟꯗꯣ ꯍꯧꯖꯤꯛꯇꯤ ꯇ꯭ꯔꯦꯛ ꯇꯧꯅꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯈꯪꯉꯒ ꯃꯣꯏꯅꯁꯨ ꯑꯦꯇꯦꯛ ꯇꯧꯔꯛꯏꯔ ꯈꯪꯗꯦꯕꯀꯣ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯑꯉꯝ ꯑꯉꯝꯕ ꯊꯥꯗꯣꯛꯅꯔꯦꯅ ꯑꯣꯟꯂꯥꯏꯟꯗ ꯁꯣꯁꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯗꯣꯛꯅꯔꯕꯅꯤꯅ ꯃꯐꯝꯁꯨ ꯌꯥꯡꯅ ꯈꯪꯉꯦ ꯁꯦꯝꯃꯣ ꯏꯆꯦ ꯍꯥꯏꯕ ꯑꯋꯣꯏ ꯃꯤ ꯃꯣꯕꯥꯏꯜꯁꯤꯒꯅꯦ ꯄꯪꯊꯥꯗ ꯉꯝꯃꯤ ꯍꯥꯏꯅ ꯄꯪꯊꯥꯗ ꯊꯪꯅꯅꯩ ꯉꯥꯡꯅꯩ ꯍꯥꯏꯅ ꯄꯪꯉꯥꯡꯗ ꯉꯥꯡꯅꯩꯕꯣ ꯑꯉꯝꯕ ꯃꯆꯤꯟ ꯊꯤꯅꯔꯦꯀꯣ ꯏꯀꯥꯏꯕꯒ ꯌꯥꯎꯅꯗ꯭ꯔꯦ ꯃꯧ ꯀꯨꯀꯤꯅꯁꯨ ꯃꯤꯇꯩ ꯁꯤꯔꯦꯅꯦ ꯍꯥꯏꯅ ꯑꯣꯛ ꯆꯥꯔꯦ ꯍꯥꯏꯅ ꯁꯦꯝꯃꯦ ꯑꯗꯨꯒꯤ ꯃꯤꯇꯩꯅꯁꯨ ꯁꯥꯎꯔꯦ ꯍꯥꯏꯕ ꯆꯨꯝꯃꯤꯃꯤꯅꯦ ꯑꯩꯈꯣꯏ ꯃꯤꯇꯩꯅꯁꯨ ꯃꯌꯥꯝ ꯁꯦꯝꯃꯤꯗꯨꯅꯤꯅꯦ ꯈꯪꯕ꯭ꯔꯥ ꯃꯤꯇꯩꯅꯁꯨ ꯁꯦꯝꯃꯦ ꯀꯨꯀꯤꯅꯁꯨ ꯁꯦꯝꯃꯦ ꯑꯉꯝꯕ ꯍꯥꯏꯅꯔꯦ ꯑꯉꯝꯕ ꯃꯆꯤꯟ ꯊꯤꯅꯔꯦ ꯑꯗꯨꯅ ꯄꯪꯁꯥꯎꯗ ꯁꯥꯎꯒꯠꯅꯔꯕ ꯈꯪꯗꯦ
Okay, ita kena tawrage aine thamnaba tawrage ko bai oirasi aisu chak thongige mi mari di veiri kana veiri bahangde Gopal kit na on hai on bijen chise chak thongige ko Gopal na hoi che bai hai Gopal bai ita na chu hoi ita okay ita nga ba piramai de mangta thank you mayam punma aigi jadaba kano dusu video ma khara singju ening du khara engbiro ko fare fare che bye 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 chak thongige